पुनमपु खुरमजरी मणिपुर नुंतिगी फोंबा पाउचे सिंगी खंगचबा मरुब पाउ खरा स्टोरी कलेक्शन की माइकैदिगी मियामदा पाउदमजरी अहानबदा नोंमै कापतुना तानारकपा नहा अनि एक्सीडेंट दा सोकपदिगी नायकनखरे ngasi numidawarang pung taruk taramdaida Thawan PS na konba Asian Highway ama paringi khangabok namkai mapagi mapam amada matungda gari achoba 4-wheeler amada tongba miyosina nongmai kaptun tanar khibi haiba naha anina tolakma motorcycle ama mapam asida car amada thumjinduna accident thopodi sotro raikan nakre soraba naha ani dudi kakching digi naurem bachana kumar kuntaru amasong Thawan district ki sapam mamang lekai digi singkham premchan nipurde kawi hairi thodo asida gari masar tongminar ki bamkoi ani sokpadi khangabok to leiba Thawan district ki hospital da ukatna laikan nakhi makoi ani gi phibam lubadi rimster refer to kre hairi sokno naha ani asibu nomaina kaptun tanar ki ba miyoi sing adu kanano haiba option oina khangma ngamdrabasu makoi ani langwagjing lomdagi thawalomda gari masa asida punna tonglaga lakibani makoi bu khangabok gi mafam amada security personnel sing oigani thajabasina check tawnabagi dama gari khamnaba hairuda khamnamdana kanna thokibadigi security personnel sing aduna nongthakta nongmai kaptan tanar khiba oigani thajanari adu thodo asigi matangda official oiba report pangmagam kide IDP sing athu matana masagi mayumda hanjanhalagani haina chief minister thajaba pirakle lanjaradura rikemda lahelaklaba IDP sing athu matamda resettlement tawnaba kanna honari haina chief minister na thajaba pirakle haina mitai council more MCM gi mekadi phongdorakle ngasi council asigi executive member M Somendra Nangon Game Village Zone 3 gi alternative housing complex ta pami sing da wapam asi phongdolodun hai ngarang numidawaram chief minister MCM gi thobu basinga phamina duna wari sanaki MCM gi bakai gi IDP sing na mayok nariba awaba sing minister da pawdam ki chief minister da phongdoki wapam sing manung da IDP sing da piba hograba rupa lakh amagi interim financial assistant gi award pasempam nupa ni singa kai manga pitok piu IDP sing gi damak nomoda nupa sama piri basi hingaran biu cancer narkot nataga kidini pen orakba IDP sing da nupa lakh amam pibiu hamsong irang sinamaram orenga si phawam hum khangdriba miyo sing gi imung da nengang na ex gesa pibiu haibaga loinana IDP meroi sing gi awaba amasong nengang na piba labor card paiba IDP sing gi phamam thokpa sempam sing phanbiu haijaki hairi mafam sing asi chief minister na puning changnana tabaga loinana athu matamda thabada otholagani haibagi thaja piraki loinana undergraduate mehroi singna lengana tupani sing taragi scheme gi makhar piriba IDP mehroi sing dasu phangalagani handak result lauthoki ba class 10 amasung 12 ki exam da mark kaidi yamna phangba IDP mehroi sing da piba yaba mana pirgani hainasu phongdol ragle hairi ngarangi mifam da saruk yakiwa commissioner home nasu IDP sing gi dabak puning thogalingai oiba wafam sing phongdor ki hairi kunja ahum tamna nomai kapsil ki bak thogdo kan momong yaninge awangbai ngasi ayuk konsa konsaram kungi kunja ahumna kun asina season rakba isingi pipe sinin sajinna basat ubada kuki militant ni singne basinga makoi ahum tamna nomai kapsil tuna asopan nangan ki bak thogdo asi akan momong yaninge haina NPF Manipur State Unity President oiriba MLA awangbai ni maina phogdorni nong ki bak thogdo mayong rakyo mi ahungi maming paladuna awangbai ni maina hai asiguma misam sing chatharakpa violence ki thong asi yafam thokte amasong thodok sing asi na purup singi manung da tokai tan baga loina aki khang hena langhande maram asina khunja ahum da mayok nan khiba thodok asigi matang da misang mikhai naidana investigation chathaduna sapsaba maram khagdopaga loina na mara leiba sing serak pigi dabani party puna mana violence tagi lalo leibiyo amasong nuksi sanaba amasong ingtaba hanjana nagrabagi damak mari sanabagi maikai romda taksimina si haiki driver singbu yeknaba oina lobigano sanjoi West Bengal di laga Manipur miyam gi thawan tawjaramba truck driver Nitish Kumar gi mihat si yamna thamoi sona nungaite thodok si senari ba kuki miniten sinengang na pharga logi matu in action lakot piu miyam gi thawan tawriba driver singbu yeknaba oina lobigano haina Manipur Drivers Association General Secretary kidimem sanjoina pauche da phongdorli wapam si tha si kuma panda okun district TM kasom amadi lengang chingi makta kuki miniten sin noi kapsalak tuna hatkiba FCS ki chingba truck driver Nitish Kumar ki thawai yaw da bakchang Jenims ki miren sangda postmortem tawal lore matung ngasi truck driver singna hikat lekat tamdone kai kunno uthibagal mari nei na mahana phogdo ki bani hikat tambagi thorom du Manipur Truck Owners Welfare Association ki president Hizam Ranjit Manipur Driver Association ki amadi on Manipur Road Transport Driver and Motor Workers Union ki thormi sing amadi driver singna minute ama tumina leptuna kai kunno utpagi thorom Jenims ki mokta pangthok ki
thawai yaudraba daibas Nitish Kumar hakchang asi imung manung miyosing West Bengal gi hugaligidamak aeroplane da pukre hanjoina makata na haikibda asigumba thodoksida hakthena senariba kangbu singna driver singna tawriba thabak si munna khangbiraga asigumba tahoidaba phataba thabak sing amu hanna Manipur gi leimaida thondanaba honnachi Nitish Kumar gi mihar yaringda phongdoktuna Imphal Jiriba nambi New Kaithen mambi driver Samri Romna ngarang le chatharkiba starting pai debi khongjang asi numidang losinkhre haina su phongdokki amaromda MG Avenue da leiba Manipur Truck Owners Welfare Association gi office ta pangthokiba pawgi mifamda President S Ranjitna lekhidaba aksang mayumda punabagi starting CM da pugadam haiki census amadi NRC tawbada miyamgi sokadab amata tawroi census amadi NRC tawbada leibak miyamgi sokadab thab amata kaidongida khak lengaksna tawrokloi hai leidiba lengaksi miyamgi apabata khalaga leidiba legangni haina thanga MLA ti Rubidrona phongdokre wafam asing asi Saiton Gram Prasagi Padan oirambata natana NPP gi kumbi AC gi president su oiramba soibam samung ona nusingba Saiton Gram Prasagi tongan ba kunsing nganu kon laiton pokpi wathaman bi sanan konjin sanggon patagi punna imung chaniga humpumdogi apunba voter chategi yankhaitre na MLA Piansan ga saminargani haina thuruk liba miyamda MLA na BJP gi lengan yanduna tan opi thoro amada Saiton laiton pokpida leiba soibam samungogi yumda pangthokiba thoromda saruk yadana mahana phungdokibani thoromduda MLA S Premsana MLA gi advisor senior politician Ithai Ibobi BJP gi kumbi mandan gi president Seram Angoksana Saiton Wangu Terakong Borayangbi amadi Wangu GP gi administrative committee gi chairman upapradhan one member sing saruk yaki MLA ti Rubidona makhata na haikibada lengak sigi apamba miyamna tangdu leitana nungsi sanana lehenba haibisini BJP asi miyamgi mayokta khak leiroi miyamgi mangnaba amata lengaksina tawroi Saiton Gram Panchayat ki damak ambulance ama thamnaban upa lak manga su piragani haiki nat mutkrabadi khunai dugi saktam kangkhun mutkigani sengoi sanasam khunai amagi loan amadi mayek mangkrabadi khunai dugi lining laison mutkigani lining laison mutkrabadi nat mutkigani nat mutkrabadi khunai adugi saktam kangkhun mutkigani maram aduna eikhoigi loan amadi iek asibu yokhanabagi pandamda mana sipibani haina laing thosana mai thogan kauluk masalo sang tenthagi thosiloi sengoi sana phongdokre wapam sil laing thosana mai thogon lup tentha masa tosangna tentha khungi bosem amasung question lower class 10 amadi PF ki exam singda Manipur subject ta ahanba ani suba amasung ahum suba tarakra ba mairoi singda tongan mana sing lanthokpagi thorom da tentha morong banda leiba P A Institute of Learning da ngasi pangthoki bada thorong gi nungi oiba waron pi da mahana phokdoki bani handaki sahi sigi tharga tra rak suba mana lanthokpi thorom duda thogoluk masalo sang sigi nusing puren Kartik Maibana Thoburen Thawanji Jila Parishad ki CEO P Shanti Kumar Mitai na Mithunen Mapan Suba Jila Parishad Tentha gi member KS Pirojit Mitai amasung Tentha GP gi chairperson M Subona ngamthang Mithunen sing oiki ngasi lanthoki ba mana singdi class 10 gi ahanba position da moirangthem pala Mitai nising mana ani suba position da moirangthem lokun Mitai nising mana om suba teksam thamango Mitai nising mana nonana PF class ki mathang sina teksam yaima Mitai nising mana moirang them ongbi tumbi leima nising mana amadi maibang ongbi angok thoi nising mana ahanba ani suba amadi ahum suba position tarkiba mayusingda lanthoki hairi kunai amada aibi singi thongdang yamna chawi MLA project kunai amada sakhatpa aibi sing thongdang yamna chawi haina wangjing tentha MLA pawnam project na phongdokre wafam asi namdam si khai maikaida khariron namdam sak naiba lup ama oiriba Manipur Sahitya Parishad Thawan district masa losangna sapona ki sahi kunga mapung pharakpa sahi ama supna chathagadaba nupa phudongba thoram asi khorion saglen wangjingda phudokui thoromda athoi mitung oina saruk yaduna mahana phongdokhibani thorom si ingkumjani singani kuntere ki me kunthama te phabo pangthokani lok asina sahi kumanga surapagi lambida khong thangjilakli chiba singa mari leinana rupa phadong bagi thorom sida tongan ba thorom ke pangthokadori phongdokui thoromda Manipur Sahitya Parishad ki Thoban Jisiki masagi president Dr. Yunam Mahendra Kumar Thoromapu wangjing namding municipal council gi caretaker chairperson Pesimayum Roni one number ani gi caretaker councillor Sangon Sem Santi one number mari gi Lareng Bam Binoy one number taruki Aikrujam Gaurgo one number nipan gi Tombram Biswamitra amadi one number mapan gi Takenabam Norena akhanaba mithungsi oina saruk yaki MLA na makhata na haikibida kunai ama karama phibam da leiri haibasi matam gi aibi singi kunai hui da loina mami taba ngaktani
ꯅꯝꯗꯃꯁꯤ ꯏꯪꯇꯞꯄ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗꯁꯨ ꯑꯏꯕꯁꯤꯡꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯌꯨ ꯍꯥꯏꯈꯤ ꯆꯍꯤ ꯑꯃ ꯆꯨꯞꯅ ꯆꯠꯊꯒꯗꯧꯔꯤꯕ ꯃꯁꯤꯒꯤ ꯂꯨꯄꯥ ꯐꯥꯎꯗꯣꯡꯕ ꯊꯧꯔꯝ ꯍꯧꯗꯣꯛꯄ ꯅꯨꯃꯤꯠꯁꯤꯗ ꯂꯥꯏꯔꯤꯛ ꯐꯣꯡꯕ ꯁꯩꯔꯦꯡ ꯁꯩꯗꯤꯟꯅꯕ ꯑꯃꯗꯤ ꯋꯥꯡꯖꯤꯡꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯁꯛꯅꯥꯏꯔꯕ ꯑꯏꯕ ꯁꯩꯗꯥ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯁꯝꯕꯥ ꯁꯨꯟꯗꯔꯝ ꯅꯟꯗꯀꯤꯁꯣꯔꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯂꯩꯅꯕꯅ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯔꯝ ꯑꯣꯏꯈꯤ ꯊꯕꯛꯇꯤ ꯄꯣꯊꯥꯈ꯭ꯔꯕ ꯂꯦꯛꯆꯔ ꯑꯣꯏꯕꯗ ꯅꯠꯇꯅ ꯃꯁꯛ ꯅꯥꯏꯕ ꯑꯏꯕ ꯑꯃ ꯑꯣꯏꯔꯤꯕ ꯁꯥꯏꯈꯣꯝ ꯆꯥꯎꯕ ꯑꯃꯁꯨꯡ ꯅꯤꯡꯊꯧ ꯅꯥꯎꯔꯤꯌꯥꯅ ꯂꯩꯈꯤꯗꯕ ꯅꯟꯗꯀꯤꯁꯣꯔꯒꯤ ꯃꯔꯝꯗ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯔꯣꯜ ꯊꯝꯈꯤ ꯇꯨꯡꯗ ꯁꯛꯅꯥꯏꯔꯕ ꯑꯏꯕ ꯕꯣꯔꯣꯠ ꯁꯝꯅ ꯏꯕ ꯈꯨꯟꯅꯥꯏꯗ ꯑꯏꯕꯁꯤꯡꯒꯤ ꯊꯧꯗꯥꯡ ꯍꯥꯏꯕ ꯃꯅꯤꯄꯨꯔꯒꯤ ꯋꯥꯔꯦꯡꯒꯤ ꯂꯥꯏꯔꯤꯛ ꯑꯃꯁꯨ ꯐꯣꯡꯈꯤ ꯊꯧꯔꯝ ꯍꯧꯗꯣꯛꯄꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯅꯍꯥꯛꯄꯝ ꯕꯤꯔꯦꯟꯅ ꯄꯤꯈꯤꯕꯒ ꯂꯣꯏꯅꯅ ꯂꯨꯞ ꯑꯁꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯀꯠ ꯆꯦꯔꯣꯜ ꯑꯃ ꯑꯏꯕ ꯇꯣꯡꯕꯝ ꯕꯥꯕꯨꯂꯥꯜꯅ MLAꯗ ꯄꯤꯁꯤꯟꯈꯤ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝꯒꯤ ꯃꯇꯥꯡꯗ ꯌꯦꯟꯍꯧꯃꯤꯁꯤꯡꯒꯤ ꯀꯟꯚꯦꯟꯁꯟ ꯄꯥꯡꯊꯣꯛꯅꯒꯅꯤ ꯑꯁꯪꯀꯁꯥꯔ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯑꯃꯗꯤ ꯊꯦꯡꯅꯔꯤꯕꯁꯤꯡ ꯑꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯦꯇꯤꯚ ꯄꯤꯄꯜꯁ ꯀꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯌꯦꯟꯍꯧꯃꯤꯁꯤꯡꯒꯤ ꯀꯟꯚꯦꯟꯁꯟ ꯑꯃ ꯃꯊꯪ ꯊꯥꯒꯤ 2ꯗ ꯃꯈꯥꯟ ꯚꯤꯂꯦꯖꯇ ꯄꯥꯡꯊꯣꯛꯅꯒꯅꯤ ꯍꯥꯏꯅ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯀꯟꯚꯦꯅꯔ ꯑꯁꯪꯀꯁꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯑꯁꯤ ꯂꯥꯎꯊꯣꯛꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯂꯩꯇꯥꯗ꯭ꯔꯤꯕ ꯑꯃꯁꯨꯡ ꯃꯩ ꯆꯥꯛꯂꯤꯕ ꯐꯤꯕꯝꯁꯤꯡ ꯑꯁꯤ ꯄꯨꯊꯣꯛꯇꯨꯅ ꯃꯤꯐꯝ ꯑꯁꯤ ꯈꯟꯅꯒꯗꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯂꯧꯊꯣꯛꯄ ꯁꯨ ꯑꯦꯕ꯭ꯔꯣꯒꯦꯁꯟ ꯇꯧꯕ ꯑꯃꯁꯨꯡ ꯏꯁꯨꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ NRC ꯑꯞꯗꯦꯠ ꯇꯧꯕꯒꯤ ꯋꯥꯐꯝꯅꯤ ꯁꯨꯗ ꯂꯩꯔꯛꯂꯤꯕꯁꯤꯡꯅ ꯀꯥ ꯍꯦꯟꯕ ꯊꯕꯛꯁꯤꯡ ꯇꯧꯔꯦ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯅꯗꯅ NRC ꯑꯞꯗꯦꯠ ꯇꯧꯗ꯭ꯔꯤꯉꯩꯗ SIR ꯍꯧꯔꯛꯄ ꯑꯃꯁꯨꯡ ꯁꯦꯟꯁꯁ ꯆꯠꯊꯒꯅꯤ ꯍꯥꯏꯔꯛꯄꯗ ꯌꯦꯟꯍꯧꯕꯁꯤꯡꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯃꯥꯌꯣꯛꯅꯍꯟꯂꯦ ꯍꯥꯏꯈꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯥꯟ ꯚꯤꯂꯦꯖꯇ ꯊꯥ ꯑꯁꯤꯒꯤ 2ꯒꯤ ꯑꯌꯨꯛ ꯄꯨꯡ 11ꯗꯒꯤ ꯍꯧꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯌꯦꯟꯍꯧꯃꯤꯁꯤꯡꯒꯤ ꯀꯟꯚꯦꯟꯁꯟ ꯑꯁꯤꯗ ꯑꯍꯜ ꯂꯃꯟ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜꯁ ꯑꯃꯗꯤ ꯃꯔꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯂꯨꯞ ꯌꯥꯎꯅ CEOꯁꯤꯡ ꯑꯃꯁꯨꯡ ꯅꯥꯒꯥ ꯑꯃꯗꯤ ꯃꯩꯇꯩꯁꯤꯡꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯏꯃꯥ ꯏꯕꯦꯟ ꯏꯆꯦ ꯏꯆꯟ ꯑꯃꯁꯨꯡ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯇꯨꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯈꯤ ꯅꯦꯇꯤꯚ ꯄꯤꯄꯜꯁ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔꯤ ꯀꯣ ꯀꯟꯚꯦꯅꯔ TS ꯗꯦꯕꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯌꯦꯟꯍꯧꯃꯤꯁꯤꯡꯗ ꯀꯤꯍꯟ ꯈꯪꯍꯟꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯔꯛꯄꯗꯒꯤ ꯀꯃꯤꯇꯤ ꯑꯁꯤ ꯁꯦꯝꯕꯅꯤ ꯀꯃꯤꯇꯤ ꯑꯁꯤꯅ ꯑꯦꯀꯥꯗꯃꯤꯁꯤꯌꯟ ꯁ꯭ꯀꯣꯂꯔ ꯑꯃꯗꯤ ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡꯅ ꯄꯨꯟꯁꯤꯟꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯃꯤꯟꯅꯒꯅꯤ ꯃꯤꯌꯥꯝꯅ ꯀꯃꯤꯇꯤ ꯑꯁꯤꯗ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯂꯧꯁꯤꯡ ꯄꯤꯕꯤꯌꯨ ꯇꯨꯡꯒꯤ ꯃꯤꯔꯣꯟ ꯀꯟꯅꯕ ꯂꯝꯕꯤ ꯁꯦꯝꯗꯕ ꯌꯥꯗꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯁꯨꯗ ꯂꯩꯔꯤꯕꯁꯤꯡꯒ ꯄꯨꯟꯁꯤꯟꯗꯨꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯁꯤꯡꯅꯔꯛꯂꯦ ꯍꯥꯏꯈꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯄꯥꯎ ꯂꯣꯏꯖꯔꯤ